Kukisingna Phougakchao Ekhaida Yaona Nongmei round kia Kapsillakle Kuki MLA Taramak Manipur Assembly resign Togadabani Manipur the popular government Sembda Kukisingna YAOROI HAINA Kuki Human Rights Council Thador Paserol Amana KHANGHALLAKLE Kuki Human Rights Council KHRC na handak New Delhi da BJP ki MLA singi oiba Legislative Party ki mifamda Kuki MLA sing saruk yakibabu akan mamong da condemn tobaga loinana meeting aduna Manipur da anoba popular government ama semgani haibasida saruk yaroi haina fogdorakni KHRC na thadorok paserol amagi matung inahai Manipur ki BJP MLA sing amadi Kukizjo community dagi karakpa MLA mari nemcha kipgen legjamang haukip LM khokte amasung mursang mun mar yauna punna faminaduna Manipur da anoba popular government ama sem bagi thorang tauriba asida Kukizjo ki MLA sing YAOBA YAROI amadi Kukisingna taliba separate administration fangdriba fawba karigumba makhal ki Manipur ki government SEMBD YAOBA YAROI Karigumba Makal ki Manipur ki government Sembd YAOBA YAROI aduga Kukisingna taliba separate administration asimiam ki apambani maram aduna Kuki MLA singnan athaiduna khakchatpa yaroi zerol asina makha taraduna hai Kukisingna self determination fangnaba lanthengna khibani power sharing gidamak lanthengna natte maramdi Manipur state government na Kukising bungak senbangam khide Amaromda Kuki Furuptagi Karkiba BJP MLA Mari Asina Kuki Singbu Mirai Bipatanatana Kuki Miam ki Thajaba Sumanghale Kuki MLA Mari Asina Delhi da handak pangthokiba mifam adu saruk yakiba asi Kuki na pamliba justice adu karisu laitana khanbani Kuki na pambadi justice peace amasung separate administration ni maram aduna mifam adu da saruk yakiba Kuki MLA Marina Kari maram gidamak saruk yakibano haibadu miyamda sengdorakadabani hojik thokliba lan asi loidri aduga Kuki praja singna amatta oina leptuna makoina pamliba separate administration asi kahenba yaroi Kuki miyam asi Manipur da tinbagumbani maram aduna Kuki miyam na amatta oina lepminaduna mikupna hom singna laigadabani masigi mathakta Kuki MLA singna maitai MLA singa punna faminaduna wari sakiba adu Kuki singi apambagi wangmadani maram aduna Kuki MLA taramak Manipur Assembly dagi resign togadabani matam lairingaida Kuki BJP ki MLA sing khudakta resign togadabani KHRC na amukka hanna dabi tauri madudi Kuki miyam gi apambadi power politics nate Kuki singi rights fangnaba gidamak lanthengna haina fongdokhi IDP singbu masa masa gi mayumda halannaba Leingak na thabuk paikhatli haibadu mayek sengna khanganduna IDP singna mi pairiba asiko hangadabani haina kokomi gi convener khuraijam athawona fongdokre IDP singbu resettlement tongnanabagi Leingak na paikhatliba thabak sing miyamda khanganduna IDP singna mi pairiba asiko hangadabani haina coordinating committee on Manipur integrity kokomi gi convener khuraijam athawona fongdokre Wafam asingasi Imphal West District ki manungsan na laiba lamboi khonang khongda laiba IDP singna December tha amadagi horga tha asigi manungda makhoi gi mayumda hanjil hangadabani haina chatharakliba wakat mifamda saruk yaraduna wafam asi khuraijam athawona phongdokhibani West Bengal gi Special Intensive Revision da Election Commission na voter lak 89 gi maming lokthokre hairi West Bengal ki Assembly election maoinana Election Commission of India ECI na ngasi fongkhiba electoral roll gi Special Intensive Revision da mioi lak 89 gi maming lokthokre ECI gi report matung ina voter list gi lokthokhraba mioi sing adugi maming lak 13 di sikhraba mioi ni mioi lak 38 na constituency anida hanjinna yoramba thengnai amasung voter lak 12 na masa lairamdabadagi tangai fadana list gi kakhibani hairi election commission na SIR gi draft roll phongkhraba matung hiram asiga mari lainana pukhalakpa wakat sing kumjali sing ani kunga taruk ki February phawbada loisanna pandam thamli February 13 da final voter list phongani ECI na thadorkhiba report amana ha West Bengal gi voter list yawba mioi lak 59 lising kun janipan marfudramapan aranba mongda voter list yawrambani haiba khangba ngamkhi hairiba mioi sing adugi manungda mioi lak kunga mari lising taraga taruk janipan yankhai thoi di masa laikidre atoppa mioi lak taraga mapal lising marfunipan supna humputra truk na atoppa maphamda mayum hongkhre voter lak taraga ni thoi lising kun supna kuntraga nipan di commission na ticket pada masa lairamba thengna khide hairi Nobel laureate Aung San Suu Kyi jail da sikrabra jingnaba leire
Nobel Peace Prize fangtuna ikai khumnakibi Myanmar gi democracy lusingbi Aung San Suu Kyi jail manungda sikhrabra haibagi achauba chingnaba leire haina Myanmar da natana malemgi lebak singna sungangnaba haurakle agency gi report matung ina chahi marfu surabi Aung San Suu Kyi military junta na Myanmar gi jail da fajinduna thamkhibadagi imung manunggi miyoi singa unahan khidaba chahi anirom farakle military junta Leingak na Aung San Suu Kyi gi lawyer fawba unahandana thamduna lakle maram asina mahak unadaba amadi mawa mapau takhidaba chahi ani halakpadagi mahak jail manungda adumak siramlagadra haina miyamna ngangnarakkhibani hiram asiga mari lainana Aung San Suu Kyi gi machanupa Kim Arisna chahi marfu surabi apokpi mama asi masagi heart amadi sarugi aruba anaba singsu leiba misakni Aris Kim na sumahaki apokpi mama bu unahandana thamliba amasung military junta na Aung San Suu Kyi gi maramda karigumba mawa mapau amata tahandana thamliba asina mahaki apokpi mama jail manungda siramlagadra haibagi singnaba fawdokli ningsingba yabadi Nobel Peace Prize fangkhrabi Aung San Suu Kyi Myanmar da kumja 2010 da pangthokhiba election gi matungda jail dagi thadorkhibani aduga kumja 2010 da lebak asigi election de facto gi leader oikhi adubu lebak adugi Rohingya Muslim singda genocide chathaki haibagi maral chu laikhi kumja 2019 da Myanmar da military coup thoktuna military junta gi Leingak lakhibadagi mahak amu hana junta Leingak na jail la thamkhibani Nupi ohum yaba tablet lising ni Phugamari ka corona fare North Tripura District Police na special anti-narcotic operation chathabada chawna mai pakpa ngamle operation adu da lupa koti aniga lagyang khairom gi mamal oigadaba yaba tablet lising ni Phugamari nupi ohum ka corona fare hairi jila adu ki SP na phongdorakpagi matung ina intelligence ki akaknaba paw am phangbadagi operation adu Tripura gi Dharmanagar railway station manakta chathakibani Maduda yamlaba yaba tablet sing adu fabangam khibani farabanu pising adu anina gomti jila dagini amana sipahi jila dagini makhoi gi mathakta NDPS ek ki makhada case ama lakhot pagaloinuna makhata aba wahang pahung sathari hairi